ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯒꯨꯝꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕꯗꯗꯤ ꯗꯟꯗꯤ ꯄꯤꯑꯕ ꯗꯥ ꯔꯣꯕꯤꯟ ꯃꯁꯥꯃꯛꯅ ꯑꯩꯉꯣꯟꯗ ꯀꯁꯨꯕꯤ ꯅꯃꯥ ꯅꯄꯥ ꯃꯤꯅꯥꯏ ꯃꯆꯥ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗ ꯀꯅꯥꯅ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯒꯤꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯤꯗꯣ ꯌꯥꯏꯅ ꯄꯪꯇꯧ ꯇꯧꯒꯅꯣ ꯈꯪꯕ꯭ꯔꯥ ꯈꯛꯇꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕ ꯅꯠꯇꯦꯕ ꯁꯤꯁꯦ ꯅꯤꯅꯦꯗꯨꯅ ꯍꯥꯏꯔꯦ ꯑꯃ ꯕꯜꯂ ꯆꯦ ꯕꯜꯂꯥꯅ ꯑꯃ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯏꯁꯟꯗꯅꯦ ꯑꯃ ꯍꯪꯉꯦꯕ ꯑꯗꯣ ꯗꯥ ꯔꯣꯕꯤꯟꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯕꯒꯤ ꯇꯥꯏꯞꯇ ꯅꯃꯥ ꯅꯄꯥ ꯃꯤꯅꯥꯏ ꯑꯗꯨꯗ ꯀꯁꯨꯕꯤꯒ ꯍꯥꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤꯅꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯇꯕ ꯍꯥꯏꯒꯦ ꯉꯝꯗꯦ ꯗꯥ ꯔꯣꯕꯤꯟꯅ ꯇꯁꯦꯡꯅ ꯍꯥꯏꯕ ꯗꯥ ꯔꯣꯕꯤꯟꯅ ꯇꯧꯔꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯉꯝꯖꯗꯦꯕ ꯉꯝꯗꯕꯗꯨꯅ ꯌꯥꯝ ꯏꯖꯠ ꯇꯧꯔꯝꯃꯤꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯁꯤꯗꯩꯁꯤꯗ ꯑꯩꯉꯣꯟꯗ ꯐꯅ ꯀꯣꯜ ꯇꯧꯔꯣꯕꯀꯣ ꯀꯣꯜ ꯇꯧꯔꯣ ꯅꯪ ꯁꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥ ꯍꯥꯏꯌꯦ ꯀꯥꯏꯗꯒꯤꯅꯣ ꯀꯩꯒꯤꯅꯣ ꯅꯪ ꯁꯤꯒꯨꯝꯕ ꯀꯃꯦꯟ ꯑꯩꯉꯣꯟꯗ ꯃꯆꯜ ꯑꯃ ꯊꯤꯅ ꯆꯩꯌꯣꯀꯣ ꯑꯩ ꯌꯥꯒꯦꯕ ꯑꯩ ꯏꯀꯥꯏꯔꯒ ꯇꯥ ꯂꯩꯒꯦꯕ ꯑꯩ ꯀꯔꯝ ꯀꯥꯟꯗꯩ ꯆꯤꯟ ꯀꯟꯕ ꯍꯧꯔꯛꯏ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯃꯤꯅꯥꯏ ꯃꯆꯥ ꯑꯗꯨꯗꯥꯗ ꯃꯦꯁꯦꯖ ꯑꯩ ꯎꯔꯦꯕ ꯃꯥꯅ ꯑꯩ ꯃꯤꯅꯥꯏ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯏꯃꯥ ꯏꯄꯥ ꯂꯥꯏꯔꯒꯦꯔꯥ ꯂꯥꯏꯔꯔꯣꯏꯒꯦꯔꯥ ꯀꯣ ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯆꯞ ꯃꯥꯟꯅ ꯃꯥꯅ ꯃꯦꯃꯣꯔꯤꯁꯦ ꯄꯨꯡ 2:30 ꯇꯥꯔꯦ ꯗꯥ ꯔꯣꯕꯤꯟ ꯃꯉꯥꯡꯗ ꯑꯩ ꯃꯦꯁꯦꯖ ꯊꯥꯕꯅꯦ ꯍꯜꯂꯛꯇ꯭ꯔꯦ ꯗꯥ ꯔꯣꯕꯤꯟꯅ ꯀꯣꯜ ꯇꯧꯔꯝꯕꯗꯗꯤ ꯑꯩ ꯄꯥꯏ ꯑꯩꯅ ꯀꯣꯜ ꯇꯧꯕꯗꯗꯤ ꯄꯥꯏꯗ꯭ꯔꯦ ꯂꯥꯁꯤꯟ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯧ ꯈꯔ ꯂꯥꯡꯉꯨꯔꯦꯕꯀꯣ ꯗꯥ ꯔꯣꯕꯤꯟꯗ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯦꯡꯗꯣꯛꯅꯔ ꯆꯥꯝꯊꯣꯛꯅ ꯌꯥꯄꯣꯅꯦ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯅ ꯗꯥ ꯔꯣꯕꯤꯟꯅ ꯁꯥꯕ ꯋꯥꯔꯤ ꯇꯥꯅꯤ ꯑꯩꯅ ꯁꯥꯕ ꯋꯥꯔꯤꯁꯨ ꯗꯥ ꯔꯣꯕꯤꯟꯅ ꯇꯥꯅꯤ ꯈꯜꯂꯦ ꯑꯩ ꯈꯟꯅꯔꯒ ꯁꯥꯎꯅꯔꯒ ꯑꯗꯩꯗꯤ ꯁꯦꯡꯗꯣꯛꯅꯔꯒ ꯑꯗꯩꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯀꯩꯁꯨ ꯄꯥꯝꯗꯦꯕꯀꯣ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯁꯤꯁꯤꯅꯦꯕ ꯃꯌꯥꯝꯗꯒꯤ ꯑꯦꯇꯦꯟꯁꯟ ꯁꯤꯛ ꯇꯧꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯚꯣꯏꯁ ꯑꯃ ꯑꯣꯏꯅ ꯑꯩ ꯄꯨꯊꯣꯛꯀꯦ ꯁꯤꯁꯦ ꯌꯥꯏ ꯌꯥꯗꯦ ꯑꯗꯨꯗ ꯅꯆꯤꯡꯕ ꯃꯌꯥꯝ ꯂꯩꯕꯤꯔꯅꯣꯕꯀꯣ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯛꯄꯗ ꯀꯃꯦꯟ ꯄꯤꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯒꯤꯗꯤ ꯀꯥ ꯍꯦꯟꯕ ꯀꯃꯦꯟ ꯀꯥ ꯍꯦꯟꯗꯕ ꯀꯃꯦꯟ ꯄꯣꯁꯁꯦ ꯊꯥꯒꯠꯂꯛꯑꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯨ ꯁꯦꯡꯅꯒꯦ ꯍꯥꯏꯔꯗꯤ ꯄꯣꯁꯁꯦ ꯊꯥꯒꯠꯂꯛꯄꯗ ꯃꯤ ꯃꯌꯥꯝ ꯎꯔꯖꯅꯣ ꯌꯦꯡꯉꯖꯅꯣ ꯀꯃꯦꯟ ꯄꯤꯔꯁꯅꯣꯅ ꯊꯥꯒꯠꯂꯛꯄ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯄꯤꯖꯕꯅꯦꯕꯀꯣ ꯑꯣꯄꯤꯅꯤꯌꯟꯁꯤꯅ ꯀꯗꯥꯏꯐꯥꯎ ꯌꯥꯝ ꯀꯟꯅ ꯍꯦꯛꯇ ꯏꯖꯠ ꯁꯣꯛꯄ ꯌꯥꯔꯕ ꯀꯃꯦꯟ ꯍꯣꯏ ꯑꯩꯒꯤꯗꯣ ꯏꯖꯠ ꯁꯣꯛꯄ ꯌꯥꯏꯌꯦꯅ ꯈꯜꯂꯁꯦꯕ ꯑꯩꯅ ꯄꯤ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯋꯥꯍꯧꯁꯦ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯃꯥꯡꯗ ꯅꯤꯅꯦ ꯑꯃꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯅꯤꯅꯦ ꯑꯃꯅ ꯍꯥꯏ ꯄꯣꯠ ꯌꯣꯟꯕ ꯆꯠꯄꯗ ꯁꯦ ꯕꯂꯥꯒꯤ ꯌꯨꯝꯗ ꯄꯣꯠ ꯌꯣꯟꯕ ꯆꯠꯄꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯅ ꯑꯗꯨ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯀꯔꯝꯕꯅ ꯆꯨꯝꯗꯣꯏꯅꯣ ꯈꯪꯗꯕ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯕꯁꯦ ꯑꯩ ꯈꯛꯇꯗ ꯐꯥꯎꯋꯦ ꯍꯥꯏꯕꯗ ꯑꯩ ꯊꯥꯖꯗꯦ ꯃꯌꯥꯝ ꯃꯔꯛꯇ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯍꯥꯏꯗꯨꯁꯨ ꯊꯥꯖꯩꯀꯣ ꯑꯗꯨꯒ ꯆꯦ ꯕꯂꯥꯅꯅꯦ ꯁꯣꯝꯗ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯀꯣꯛꯇ ꯂꯣꯏ ꯍꯪꯉꯦꯕ ꯁꯤꯁꯦ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝ ꯂꯥꯛꯄꯗ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯁꯦ ꯑꯗꯨꯒ ꯅꯤꯅꯦꯒꯤ ꯁꯥꯏꯠ ꯑꯃꯨꯛ ꯌꯦꯡꯉꯀꯥꯟꯗꯅꯦ ꯅꯤꯅꯦꯅ ꯋꯥꯅ ꯂꯩꯇꯕꯒꯤ ꯕꯜꯂꯥ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯌꯨꯝꯗ ꯑꯁꯥꯝ ꯃꯌꯥꯝ ꯄꯨꯔꯒ ꯆꯠꯄꯗ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯕꯤꯍꯦꯚ ꯇꯧꯔꯛꯏꯅꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗ ꯂꯣꯏ ꯍꯪꯉꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯄꯣꯁ ꯑꯃ ꯇꯧꯔꯀꯥꯟꯗ ꯁꯣꯝꯒꯤ ꯆꯦ ꯕꯂꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ CCTV ꯐꯨꯇꯦꯖ ꯂꯩꯌꯦ ꯑꯗꯣ ꯁꯦꯡꯗꯣꯛꯍꯟꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯊꯥꯛꯄꯁꯨ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯉꯥꯡꯂ ꯑꯍꯟ ꯑꯣꯏꯗꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯅꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ XYZ ꯁꯦ ꯑꯩ ꯃꯃꯤꯡꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯑꯦꯀꯥꯎꯟ ꯍꯥꯡꯒꯦꯁꯨ ꯈꯪꯗꯦ ꯑꯩꯒ ꯈꯪꯅꯔꯨꯕꯁꯨ ꯂꯩꯇꯦ ꯀꯅꯥꯏ ꯃꯆꯥꯅꯣ ꯑꯗꯨꯗ ꯀꯔꯤꯝꯇ ꯈꯪꯗꯦꯕꯀꯣ ꯑꯩꯒ ꯔꯤꯂꯦꯇꯦꯠ ꯑꯃꯠꯇ ꯑꯣꯏꯗꯕ ꯃꯤꯅꯦꯕ ꯃꯥꯅ ꯌꯥꯝꯅ ꯑꯟꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯀꯃꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨ ꯌꯥꯝ ꯕ꯭ꯂꯦꯝ ꯇꯧ ꯑꯗꯨꯗ ꯍꯥꯏꯗꯤ ꯇꯥꯕꯗ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯆꯠꯂꯔꯣꯏꯒꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯝꯂꯞꯅ ꯍꯥꯏꯔ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯩꯅ ꯇꯥꯕꯗ ꯑꯩꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯤ ꯃꯌꯥꯝꯅ ꯇꯥꯕꯗ ꯑꯩ ꯈꯛꯇ ꯅꯠꯇ꯭ꯔꯦꯀꯣ ꯃꯤ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯦ ꯏꯔꯒ ꯊꯥꯒꯠꯂꯛꯑꯦꯕ ꯑꯗꯣ ꯃꯥ ꯄꯔꯥ ꯇꯝꯕꯤꯔꯦ ꯍꯧꯖꯤꯛ ꯀꯣ ꯑꯩ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯧꯗꯕꯩ ꯋꯥꯔꯤ ꯁꯨꯡꯅ ꯅꯠꯇꯦꯕ ꯃꯥ ꯄꯔꯥ ꯇꯝꯕꯤꯔꯦꯕ ꯑꯩ ꯍꯔꯥꯎꯔꯦ ꯃꯤ ꯍꯔꯥꯎ ꯂꯣꯏꯅ ꯍꯔꯥꯎꯔꯦ ꯃꯥ ꯃꯁꯥꯃꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃ ꯆꯪꯗꯅ ꯃꯥꯁꯦ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯌꯥꯗꯦꯀꯣ ꯍꯥꯏꯔꯒ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯄꯅꯤꯁꯃꯦꯟꯅꯤ ꯅꯠꯇꯦ ꯐꯃꯨ ꯂꯦꯞꯄꯨ ꯃꯌꯥꯝ ꯇꯧꯍꯜꯂꯤ ꯎꯏ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯣꯔꯛꯑꯦꯀꯣ ꯑꯗꯣ ꯃꯥ ꯀꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯉꯥꯊꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯗꯥ ꯔꯣꯕꯤꯟꯅꯅꯦ
share tawreba darobin edit tawrangone habade thajade mayamna edit to borambiramani isai sanbagi ama tharaeba adu ubakanda ingondana ngasagi post sum uraga laibanina huziki mana thagalai mayai da thagalai isa huziki nupasana thagalai side mayai da gina haitara root sidi root se mana costa wona teba root se sumaina chebla ga nini sigdagi wa hodagi ne ba horei se kwa ado mi ma huziki nupasa su magi opinion haidara magi opinion phong to padai mana yam ka hen ba wahi wata sina ba haitara adu chatna de ba kwa adu chatna da banina ma se adugi mai masagi dandi phangjabane ba masagi deserving dandi haitara kwa ado phangya to mangona support to batau da loi na wa to khaganda ai so ai gi opinion ama di ai khaktagi na te ko ai opinion si di mayam da hang do na ta lai raga da ba question amane aina pukhalui ba darobin gi comment si da haitara kwa sumaina aina iru bane darobin si angang si su thigalaga phangba oiramni thibai thiba cctv footage lei haina tai adu matanga thidok piro hena lemna ba izat hena tawjage hamne ba first of all the darobin sa yam thi na look up to ba aina introduce to ba da changra ba haitare introduce to da go za hena mayam na khangara ba mi ne ba mayam gi meitei nong sa bani aina da singna ba iti pan natte ba ba ngasai budi ai chinyam kan kre adu so ai shoi hi boy de ngasai gi tension do na hen gi ba haitare soning ba ga adu da to bo da darobin su soning nge ngonda aina su darobin da soning be gi sumaina mai lau ko mem to kre ba adu ai si sengdo ko ina haitare darobin ai ngona sengdo o do da kem da hai ba lette ko ai so ai gi asoi ba jaga do kadai no ai huzik khandara kan ai du soina yam khara strong ai man ba ma le na khandara ai su soi gre aina soi gi ba part to ai soi gre hai ba gi thona le ba ko ai soi re ba aina isok lang ba du da lau kong ba du da chin khum ba do ai du soi ba ado root se aina haing ge se hojiki pi ba comment si gi artha za darobin akoina hana dagi henna izat toge hai se henna hana dagi izat to du na lai henna izat toge hai ba ne ba CCTV yangning ba se mi kan hana tumino kana la lino se ai khattagi wakhalona te mai am pum na ma na khangning ba phawre ba si je ado aina chalaga yeng budi ngamaroi icham chamba praja na chalu budi ngamaroi ba darobin di mayam gi mi silibba thona phaba noksa ne ba ko darobin na chalaga sigi sa thijilu ba da hen na khoi na hen na respect to re ba e si da chumara thopang ngam hen hana dagi to don lai se to jage angang ju thiraga toini dana sumaina na thijin bio ha bana sidai sidai amna head oi ba comment aduga aina darobin na bebhar lai ta ba adu da ha ba darobin hairi ba ba han ba hora pa sumaina ha do darobin ato pa sen sam da pura kan da ko sumaina hairi ma da namana pa na warak ta ba wangang du torakano uchi man ba nasak tu na miss thok pagi dress ama sechilaga miss tong na mukano kari mari laina ge nang alai hai siga miyam usitaba tawgano nangi haktakta namana pa yauna chopa nangi man nangni madu to haningde hai sidai sida hoi aina piba comment sa yamna hen manle haragadi darobina pi su yam hen manle na ai lorane ba ramni icham cham na hoi thijin je adu da na haido adu icham cham na loramagadi koi hen harau da ne hen je tawda do sidai sida nama na pa warak ta ba wangang sangang adu da isa ai garam ba wangang na yam ka hen ba yoi no or si sa ka hen ba yoram me haraga su ai opinion phongdok sa bane ba koi opinion sa darobin su darobin gin opinion phongdok kana yam nokning ba phawe na huziki angang ji video set share tawre ba do ai khoi sa amatta urabanina khoi su pininge ba ko khangninge ba sigi opinion na pizza ba ne sidai sida yam la an ne do maina chat khre ba ko adu fare na mana pa du da yaw ra adu ai gi family background je kai su puthok ba ge thadi leite na khale swai da maram de comment pi se ai sa ne sarang them Nirupama ne adu sigi comment de yam soi ba yaw ga di ai la le ba ko ta seng na la le praja mayam da aduga aina relief camp da leiba ichine naw sing aigi ko khangna chana ba mari mata yam leiye aikoi gi tokchin khunau relief camp da su yam lei aduga mafam khuding mak da ne mi am lei ha ba so khoi loin khange ba do aigi imung sa aigi imung da aigi iche khoi chinaw mari po aigi iche anu subigi nupa sa nongmai na soe ko nongmai na sok gi sumai na khoi aigi imung da su awaba taribani adagi relief camp da khoi leiru de har ba su loina sarok yaraga aigi mai pa like aigi lei khoi lei ta bana makhalamani ko aigi mai pa du da lei ta cha da ba thak ta ba da mayam gi san kai tong ga du da dakar ora pa matam da aigi mai pa na ngambe ya da pami aina pami ba ko ai tolok chandri angang oi to ga to bu
ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯦꯕ ꯑꯗꯣ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯇꯤ ꯍꯣꯏ ꯑꯗꯨꯒ ꯑꯃꯨꯛꯀ ꯗꯥꯔꯣꯕꯤꯟꯅ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯕꯀꯣ ꯃꯤꯅꯥꯏ ꯃꯤꯔꯦꯝ ꯅꯣꯏꯗꯤ ꯃꯤꯔꯦꯝ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯣ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯣ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯅꯋꯥ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯉꯝꯕ ꯅꯠꯇꯦ ꯃꯤꯊꯤꯕꯣꯡ ꯈꯪꯉꯦꯗꯅ ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯌꯥꯝ ꯆꯣꯞꯄꯅꯤ ꯅꯃꯥ ꯅꯄꯥ ꯌꯥꯎꯅ ꯆꯣꯞꯍꯟꯒꯅꯣ ꯅꯪꯒꯤ ꯍꯛꯇꯛꯇ ꯍꯥꯏꯌꯦꯀꯣ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄ ꯑꯩ ꯊꯦꯡꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯦ ꯍꯣꯏ ꯐꯔꯦꯕ ꯗꯥ ꯔꯣꯕꯤꯟ ꯍꯣꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯉꯝꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯉꯝꯃꯝꯗꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯗꯥ ꯔꯣꯕꯤꯟꯅ ꯌꯥꯝ ꯂꯨꯀꯞ ꯇꯧꯔꯤꯅꯦ ꯌꯥꯝ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯔꯤꯅꯦꯕ ꯁꯤꯁꯦ ꯊꯝꯒꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯒ ꯁꯨꯛ ꯀꯨꯏꯅꯔꯤꯕꯗ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯗꯥ ꯔꯣꯕꯤꯟꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯉꯦ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯁꯦꯡꯅꯒꯤ ꯍꯩꯗꯣꯛꯆꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯗꯥ ꯔꯣꯕꯤꯟꯗꯣ ꯌꯥꯝ ꯂꯦꯝꯗꯦ ꯈꯟꯈꯤꯕ ꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯦꯀꯣ ꯌꯥꯝ ꯑꯗꯣ ꯑꯩ ꯁꯣꯏꯒꯦ ꯍꯥꯏꯔꯁꯨ ꯑꯩ ꯍꯥꯠꯂꯁꯨ ꯐꯨꯔꯁꯨ ꯂꯦꯝꯗꯦꯅ ꯈꯟꯈ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗꯅꯦ ꯉꯁꯤꯐꯥꯎ ꯂꯩꯔꯛꯄꯗ ꯚꯤꯗꯤꯑꯣ 100-200 ꯍꯦꯟꯅ ꯊꯥꯒꯠꯈ꯭ꯔꯦꯕꯀꯣ ꯗꯥ ꯔꯣꯕꯤꯟꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏ ꯂꯥꯏꯛ ꯑꯗꯨ ꯑꯗꯥ ꯂꯣꯏꯅ ꯇꯧꯖꯩ ꯉꯥꯛꯇꯅꯦ ꯉꯁꯤ ꯈꯛꯇꯅꯦ ꯑꯩꯒꯤ ꯌꯦꯡꯉꯣ ꯗꯥ ꯔꯣꯕꯤꯟꯒꯤ ꯄꯣꯁꯇ ꯀꯃꯦꯟ ꯄꯤꯕ ꯉꯁꯤ ꯈꯛꯅ ꯑꯍꯥꯟꯕꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗꯅꯦ ꯗꯥ ꯔꯣꯕꯤꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯥꯏꯔꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕꯗ ꯃꯥ ꯁꯨꯃꯥꯏꯅ ꯚꯥꯞ ꯇꯥꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯕꯁꯦ ꯐꯩꯌꯦꯕ ꯃꯤꯠ ꯅꯥ ꯂꯧꯁꯤꯡ ꯌꯥꯗꯦꯀꯣ ꯍꯥꯏꯕ ꯈꯪꯅꯕ ꯑꯗꯣ ꯗꯥ ꯔꯣꯕꯤꯟ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯃꯤꯃꯛꯅꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯀꯩꯝꯇ ꯀꯦ ꯇꯧꯗꯕ ꯃꯥꯟꯕ ꯌꯥꯝ ꯅꯣꯛꯅꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯂꯦꯝꯊꯣꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯍꯟꯅꯤꯡꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯃꯦꯟꯁꯦ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯀꯧꯕꯅꯤꯅꯅꯦ ꯍꯥꯏꯔꯨꯕꯅꯦꯕ ꯌꯥꯔꯕ꯭ꯔꯥꯅ ꯌꯥꯒꯗ꯭ꯔꯥ ꯈꯟꯕꯒꯤꯀꯣ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯁꯣꯏꯕ ꯍꯣꯏ ꯌꯥm ꯁꯣꯏ ꯑꯩꯅ ꯄꯤꯁꯦ ꯌꯥꯝ ꯁꯣꯏ ꯑꯗꯨꯕꯨ ꯍꯦꯟꯅ CCTV ꯐꯨꯇꯦꯖꯁꯨ ꯂꯩ ꯍꯥꯏꯅ ꯇꯥꯏꯌꯦꯕꯀꯣ ꯂꯩ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩ ꯍꯥꯏꯕꯅꯤꯅ ꯑꯗꯨꯗꯣ ꯊꯤꯖꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯈꯛꯇ ꯈꯪꯅꯤꯡꯕ ꯅꯠꯇꯦ ꯁꯤꯁꯦ ꯃꯌꯥꯝ ꯑꯃ ꯈꯪꯅꯤꯡꯉꯦꯕ ꯑꯗꯣ ꯌꯥꯝꯅ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯔꯀꯥꯟꯗ ꯅꯃꯥ ꯅꯄꯥ ꯃꯤꯔꯦꯝ ꯑꯗꯨ ꯑꯗꯥ ꯃꯤꯅꯥꯏ ꯃꯌꯥꯝ ꯍꯥꯏꯔꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯤꯕꯗꯤ ꯐꯥꯎꯋꯦꯀꯣ ꯉꯁꯥꯏ ꯑꯩꯒꯤ ꯏꯇꯤꯛ ꯅꯠꯇꯦ ꯑꯩ ꯈꯪꯉꯦꯕ ꯀꯤꯕ ꯐꯥꯎꯏ ꯇꯧꯕꯇꯕꯨꯀꯣ ꯏꯇꯤꯛ ꯅꯠꯇꯦ ꯍꯥꯏꯇꯥꯔꯒꯁꯨ ꯀꯥ ꯍꯦꯟꯕ ꯇꯧꯔꯛꯑꯒꯗꯤ ꯑꯩꯒꯤꯁꯨ ꯑꯩ ꯏꯁꯥ ꯂꯩꯖꯔꯤ ꯀꯣ ꯑꯩ ꯑꯗꯨꯒꯤ ꯁꯛꯇꯤ ꯑꯃꯗꯤ ꯁꯣꯏꯅ ꯃꯤ ꯑꯃꯃꯝꯗ ꯂꯣꯏ ꯌꯥꯎꯖꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗꯩꯗꯨꯅ ꯗꯥ ꯔꯣꯕꯤꯟꯅ ꯀꯣꯜ ꯇꯧꯔꯛꯑꯀꯥꯟꯗ ꯅꯪ ꯑꯗꯨꯗ ꯈꯔ ꯍꯥꯏꯔꯛꯄꯗꯣ ꯉꯁꯥꯏꯒꯤ ꯁꯪꯀꯠꯂꯒ ꯍꯥꯏꯔꯛꯄ ꯍꯥꯏꯗꯣꯏꯔꯥ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯁꯛꯇꯤ ꯁꯥꯎꯅꯤꯡꯕꯒꯤ ꯁꯤꯗ ꯃꯤꯅꯥꯏ ꯃꯤꯔꯦꯝꯒꯤ ꯃꯦꯁꯦꯖꯁꯦ ꯍꯥꯟꯅ ꯎꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯕꯒꯤꯅꯦ ꯑꯩꯅꯀꯣ ꯂꯥꯎꯅꯔꯦꯕ ꯗꯥ ꯔꯣꯕꯤꯟꯅ ꯊꯨꯖꯤꯟꯀꯟ ꯀꯁꯨꯕꯤ ꯍꯥꯏꯌꯦꯀꯣ ꯑꯩꯅ ꯀꯁꯨꯕ ꯍꯥꯏꯌꯦ fuck you ꯍꯥꯏꯕ ꯑꯩꯅ same to you I fucking don't care ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯆꯤꯟꯁꯦ ꯈꯨꯝꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯗꯨ ꯑꯩꯅ ꯇꯞꯊꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯌꯦꯕꯀꯣ ꯗꯥ ꯔꯣꯕꯤꯟꯅ ꯅꯃꯥ ꯅꯄꯥ ꯑꯗꯨꯗ ꯄꯜꯂꯤꯗꯣ ꯑꯩꯅ ꯍꯥꯏꯕ ꯗꯥ ꯔꯣꯕꯤꯟꯅ ꯉꯥꯡꯕ ꯑꯩ ꯇꯥꯒꯅꯤ ꯑꯩꯅ ꯉꯥꯡꯕꯁꯨ ꯇꯥꯕꯤꯌꯨ ꯍꯥꯏꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯆꯝꯅ ꯁꯥꯟꯅꯖꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯦꯕꯀꯣ First of all, mana aigi na mana pa du da ngamba nate haise aigi imai pa na mateng pa ngamdraju mayano pa haitare mayano pa ai yam de hanin su ma sakulan sa le ni ni ama toina mai ne soi ne layeng ni puna wa min ne ai khoi che do akhoi imai pa na poi ne akhoi imai pa wari ne mayano pa do mai sok da kai ko ado akhoi mung sa relief yam da kai da yam pang ra mi na tongan ne haitan labuk maya da akhoi tang tongan ta ra ga lei mi na te ko kai la kai ge du ya da loi na khang nei ne pang nei ne ba ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤ ꯅꯣꯛꯅꯔꯨꯕꯁꯨ ꯅꯠꯇꯦ ꯑꯉꯥꯡꯗꯣ ꯀꯟꯈꯠꯂꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯐꯨꯇꯦꯖꯇꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯌꯦꯡꯅꯤꯡꯕ ꯐꯥꯎꯋꯦ ꯍꯧꯖꯤꯛꯁꯨ ꯌꯦꯡꯅꯤꯡꯉꯤꯑꯕꯀꯣ ꯑꯩꯉꯣꯟꯗ ꯗꯥ ꯔꯣꯕꯤꯟꯅ ꯊꯤꯅ ꯀꯁꯨꯕꯤꯅ ꯉꯥꯡꯈ꯭ꯔꯒ ꯑꯩꯗꯤ CCTVꯁꯦ ꯌꯦꯡꯅꯤꯡꯉꯤꯑꯕ ꯐꯨꯇꯦꯖꯇꯣ ꯑꯗꯣ ꯌꯦꯡꯅꯤꯡꯕ ꯀꯧꯏꯅ ꯑꯩꯗꯤ ꯀꯃꯦꯟꯁꯦ ꯄꯤꯔꯨꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯦ ꯑꯗꯣ ꯉꯥꯡꯉꯕꯅꯤꯅ ꯑꯩꯅ ꯗꯥ ꯔꯣꯕꯤꯟꯗꯁꯨ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯤꯗꯣ ꯑꯗꯨꯗ ꯆꯤꯟꯁꯦ ꯌꯥꯝ ꯊꯤꯅ ꯈꯠꯅꯈ꯭ꯔꯦꯕꯀꯣ ꯇꯁꯦꯡꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯑꯩ ꯌꯥꯝ ꯁꯣꯏ ꯈꯪꯉꯦ ꯑꯗꯣ ꯗꯥ ꯔꯣꯕꯤꯟ ꯂꯣꯏꯅ ꯆꯨꯝꯕ ꯅꯠꯇꯦꯕ ꯀꯣ ꯑꯩ ꯑꯦꯗꯚꯥꯏꯁ ꯑꯗꯨꯗ ꯄꯤꯕ ꯅꯠꯇꯦꯕꯀꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯉꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯁꯪꯒ ꯄꯪꯒ ꯂꯣꯏꯅ ꯂꯩꯕꯅꯦꯕꯀꯣ ꯆꯨꯝꯃꯦ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯁꯥꯒꯩ ꯅꯥꯇꯩꯅ ꯑꯩ ꯃꯋꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯌꯨꯝꯗꯤ ꯄꯥꯟꯗ꯭ꯔꯤ ꯑꯗꯨꯒ ꯀꯁꯨꯕꯤꯒ ꯍꯥꯏꯕꯗꯣ ꯑꯩꯅꯁꯨ ꯀꯁꯨꯕꯥꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩ ꯈꯪꯗꯦ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯍꯥꯏꯈ꯭ꯔꯁꯨꯀꯣ ꯌꯥꯝ ꯃꯇꯨꯡꯗ ꯑꯗꯨꯝ ꯉꯥꯛꯅꯔꯗꯣꯏ ꯂꯩꯔꯕꯅꯦ ꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯕꯨꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯑꯦꯕꯀꯣ ꯀꯃꯦꯟ ꯈꯔꯁꯨ ꯎꯍꯧꯋꯦ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯝꯇ ꯐꯣꯡꯗꯣꯛꯄ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝꯅ ꯂꯥꯟꯕ ꯑꯣꯄꯤꯅꯤꯌꯟꯃꯛꯁꯨ ꯅꯠꯇꯕ ꯑꯣꯄꯤꯅꯤꯌꯟ ꯃꯆꯥ ꯑꯃ ꯐꯣꯡꯗꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯤꯕꯀꯣ ꯑꯗꯒꯤ ꯄꯨꯔꯥ ꯇꯨꯍꯠꯄꯤꯕꯩ ꯇꯥꯏꯞ ꯑꯃ ꯇꯧꯔꯛꯄꯗꯣ ꯀꯅꯥꯝꯇ ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯉꯥꯡꯕ ꯌꯥꯗ꯭ꯔꯕ ꯑꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯉꯥꯡꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣ
ꯊꯥꯒꯠꯄꯤꯔꯛꯑꯅꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯗꯤꯁꯇꯔꯕꯤꯡ ꯄꯕ꯭ꯂꯤꯛꯇ ꯌꯥꯝ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏꯕ ꯀꯃꯦꯟꯁꯤꯡ ꯀꯩꯅꯣ ꯄꯤꯅꯤꯡꯒꯗꯕ ꯄꯣꯠꯁꯤꯡꯁꯦ ꯊꯥꯒꯠꯄꯤꯔꯛꯑꯅꯣ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯀꯧꯕꯅ ꯌꯦꯡꯅꯤꯡꯉꯝꯃꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯩꯅ ꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯌꯦꯡ ꯀꯩ ꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯣꯔ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯇꯦꯕꯀꯣ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯗ ꯃꯣꯏꯅ ꯀꯩ ꯇꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯑꯩ ꯁꯨꯝꯅꯇꯪꯒꯤ ꯑꯗꯨꯒꯤ ꯀꯃꯦꯟꯗꯨ ꯄꯤꯔꯨꯕ ꯈꯛꯇꯅꯦ ꯑꯗꯨꯗꯩꯗꯣ ꯌꯥꯝ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯕꯤꯔꯒ ꯅꯝꯃ ꯅꯞꯄ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯍꯥꯏꯌꯦ ꯇꯁꯦꯡꯅ ꯀꯩ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯌꯥꯝꯅ ꯆꯥꯗ ꯊꯛꯇꯕ ꯑꯗꯨꯗ ꯂꯣꯏ ꯇꯣꯛꯈ꯭ꯔꯣꯕꯀꯣ ꯑꯩ ꯀꯃꯦꯟ ꯄꯤꯔꯨꯏꯁꯦ ꯑꯩ ꯏꯁꯥꯅꯅꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯗꯥꯔꯣꯕꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯗ ꯀꯩꯝ ꯍꯩꯇꯦꯕ ꯑꯩꯅ ꯗꯥꯔꯣꯕꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯄꯟꯗꯕꯗꯣ ꯍꯦꯟꯅ ꯏꯖꯠ ꯇꯧꯅꯤ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯖꯠ ꯇꯧꯗꯕꯅꯤꯅ ꯂꯧꯋꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕꯒꯤ ꯔꯥꯏꯠ ꯀꯩꯁꯨ ꯂꯩꯇꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯒꯅ ꯃꯥ ꯅꯄꯥ ꯆꯣꯞꯀꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯦꯛ ꯀꯩꯅꯣꯝꯃ ꯁꯣꯏꯔꯒ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯒꯨꯝꯕ ꯌꯨꯝꯗꯨꯒꯤ ꯃꯔꯥꯜꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯌꯣꯛꯑꯦ ꯆꯥꯎꯔꯦ ꯂꯩꯍꯜꯂꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯎꯔꯛꯑꯕꯅꯤꯅ ꯁꯤꯡꯉꯛꯑꯕꯅꯤꯅ ꯍꯥꯏꯔꯨꯔꯦꯀꯣ ꯁꯤꯡꯉꯛꯑꯕꯅꯤ나 ꯄꯪꯉꯛꯑꯕꯅꯤ ꯍꯥꯏ ꯄꯪꯕꯒꯤ ꯄꯤꯔꯨꯕꯅꯦ ꯍꯥꯏꯔꯒꯦ ꯉꯁꯤꯗꯤ ꯀꯃꯦꯟꯗꯣ ꯄꯪꯕꯒꯤ ꯄꯤꯔꯨꯔꯕꯅꯤꯅ ꯀꯃꯦꯟꯗꯣ ꯑꯩ ꯏꯃꯥ ꯏꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃꯅ ꯊꯤꯅ ꯀꯃꯦꯟ ꯑꯗꯨꯗ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯊꯕꯛꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯪꯒ ꯂꯩꯇꯕꯅꯤꯅ ꯊꯧꯅꯥ ꯂꯩꯇꯕ ꯊꯧꯅꯥꯗꯤ ꯂꯩꯅꯤ ꯃꯔꯝꯗꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯉꯥꯡꯉꯛꯑꯗꯤ ꯑꯩꯒꯤ ꯕꯦꯀꯦꯟꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯁꯨ ꯑꯩꯗꯤ ꯏꯁꯥꯒꯤ ꯂꯦꯞꯆꯔꯅꯤꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯕꯦꯀꯤꯡ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯗꯨꯒ ꯉꯥꯡꯕ ꯌꯥꯍꯟꯗꯕꯀꯣ ꯑꯩꯈꯣꯏ ꯍꯦꯛ ꯀꯥ ꯍꯦꯟꯕꯗꯤ ꯀꯩꯁꯨ ꯀꯩꯗꯧꯅꯨꯡꯗ ꯉꯁꯤꯐꯥꯎꯗ ꯀꯃꯦꯟ ꯄꯤꯗ꯭ꯔꯦ ꯁꯤꯅꯕꯨ ꯗꯥꯔꯣꯕꯤꯟꯒꯤ ꯄꯣꯁꯠ ꯑꯍꯥꯟꯕ ꯀꯃꯦꯟꯅꯤ ꯈꯜꯂꯦ ꯑꯗꯨꯗꯨꯒ ꯗꯥꯔꯣꯕꯤꯟ ꯍꯣꯏꯅ ꯍꯦꯛꯇ ꯉꯥꯡꯅꯤꯡ ꯁꯛꯅꯤꯡꯕ ꯃꯑꯣꯡꯗ ꯀꯁꯨꯕꯤ ꯊꯨꯖꯤꯟꯀꯟ ꯃꯤꯅꯥꯏ ꯀꯩꯕ ꯃꯤꯔꯦꯝ ꯑꯗꯨꯗ ꯅꯃꯥ ꯅꯄꯥ ꯀꯥꯏꯅ ꯄꯜꯂꯉꯥꯀꯥꯟꯗ ꯗꯥꯔꯣꯕꯤꯟꯒꯤ ꯃꯊꯛꯇꯗꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯃꯣꯏꯅ ꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯈꯜꯂꯦ ꯉꯝꯁꯨ ꯉꯝꯃꯣꯏꯀꯣ ꯑꯩꯅ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯌꯥꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯑꯃꯁꯨ ꯂꯩꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯥ ꯍꯦꯟꯕ ꯑꯩ ꯗꯥꯔꯣꯕꯤꯟꯅ ꯅꯃꯥ ꯅꯄꯥ ꯑꯗꯨꯗ ꯗꯥꯔꯣꯕꯤꯟꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯗꯨꯃꯛꯇ ꯑꯩ ꯉꯥꯡꯗꯦꯅ ꯈꯜꯂꯦ ꯑꯩꯅ ꯉꯁꯥꯏ ꯑꯩ ꯁꯤꯗꯒꯤꯗꯤ ꯀꯣꯜ ꯇꯧꯔꯛꯄꯗꯁꯨ ꯄꯥꯏꯔꯣꯏꯕꯀꯣ ꯃꯔꯝꯗꯤ ꯑꯩꯅ ꯀꯣꯜꯁꯦ ꯁꯤ ꯊꯣꯛꯇꯅꯕ ꯋꯥꯔꯤꯁꯦ ꯐꯖꯅ ꯑꯩ ꯁꯥꯟꯅꯅꯤꯡꯉꯤ ꯀꯞꯁꯨ ꯑꯩ ꯀꯞꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤꯁꯦ ꯁꯥꯒꯦ ꯈꯟꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯩ ꯎꯁꯤꯠ ꯊꯑꯣꯏꯗꯕꯩ ꯍꯥꯏꯗꯣꯏꯔꯥ ꯀꯣꯜꯁꯨ ꯄꯥꯏꯔꯛꯇꯦ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯅꯦ ꯑꯗꯨꯁꯨ ꯁꯤꯟ ꯇꯧꯗꯦ ꯂꯥꯁꯤꯡ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯨꯕꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯑꯟꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯈ꯭ꯔꯦ ꯀꯃꯦꯟꯗꯨꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯑꯗꯨ ꯑꯩ ꯃꯤꯁ ꯊꯣꯛꯏꯁꯦ ꯃꯤꯁ ꯊꯣꯛꯄ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯃꯤꯁ ꯊꯣꯛꯄ ꯑꯗꯨꯗ ꯂꯣꯏ ꯌꯥꯕ ꯅꯠꯇꯦꯀꯣ ꯌꯥꯝ ꯁꯞꯄꯣꯔꯇꯤቭ ꯀꯦꯕ ꯂꯥꯡꯕꯗꯨ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯑꯩꯅ ꯃꯤꯁ ꯊꯣꯛꯂꯛꯄꯒꯤ ꯔꯤꯖꯟꯁꯨꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯚꯣꯏꯁ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯊꯥꯡꯗꯣꯛꯄ ꯇꯝꯕ ꯑꯣꯏꯅ ꯊꯣꯛꯆꯔꯨꯕ ꯈꯛꯇꯅꯦ ꯑꯩ ꯁꯛ ꯐꯖꯗꯅ ꯃꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯑꯗꯨꯗ ꯀꯔꯤꯝ ꯂꯩꯇꯦ ꯑꯩ ꯎꯆꯤ ꯃꯥꯟꯒꯦꯔꯥ ꯃꯥꯜꯂꯣꯏꯒꯦꯔꯥ ꯑꯦꯠꯂꯤꯁ ꯑꯩ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯒꯤ ꯂꯦꯞꯄꯒ ꯉꯥꯡꯕ ꯉꯝꯃꯅꯤꯗꯅꯀꯣ ꯑꯗꯨꯅꯤ ꯁꯤꯁꯦ ꯃꯥꯒꯤ ꯐꯤꯜꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯇꯝꯅꯁꯦ ꯑꯩ ꯃꯤꯁꯅꯤ ꯃꯥ ꯑꯦꯛꯇ꯭ꯔꯦꯁꯅꯤ ꯑꯩꯅ ꯀꯩꯅꯣꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ ꯁꯤꯗꯩꯁꯤꯗ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯆꯥꯎꯗꯕ ꯂꯩꯇꯦꯕ ꯑꯩ ꯏꯃꯥ ꯏꯄꯥꯅꯅꯦ ꯂꯩꯇꯕꯒꯤ ꯆꯥꯝ ꯆꯅꯤ ꯂꯤꯁꯤꯡ ꯑꯃꯗꯣ ꯃꯌꯥꯝꯗ ꯈꯥꯏꯅꯕꯗ ꯄꯤꯔꯕ ꯉꯝꯃꯝꯕ ꯌꯥꯏꯀꯣ ꯗꯥꯔꯨꯕꯤꯟꯅꯅꯦ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯁꯪꯒ ꯂꯩꯕꯒꯤ ꯂꯥꯛ ꯍꯦꯟꯅ ꯄꯥꯡꯉꯝꯕ ꯌꯥꯕ ꯁꯤꯁꯦ ꯃꯤꯒꯤ ꯑꯦꯔꯤꯌꯥꯗ ꯃꯥꯏ ꯑꯦꯔꯤꯌꯥꯗ ꯆꯥꯎꯅꯕꯅꯦꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯑꯩ ꯏꯃꯥ ꯏꯄꯥꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯨꯒ ꯑꯩꯁꯨ ꯍꯥꯞꯄ ꯉꯝꯃꯤꯅꯥꯅ ꯆꯥꯎꯖꯔꯝꯗꯣꯏꯅꯦ ꯗꯥꯔꯨꯕꯤꯟꯁꯨ ꯃꯅꯤꯄꯨꯔꯗꯅꯦ ꯃꯌꯥꯝꯒꯤ ꯇꯧꯔꯤꯅ ꯍꯥꯏꯕꯒꯤ ꯆꯥꯎꯖꯔꯤꯅꯦꯀꯣ ꯁꯤꯗꯩꯁꯤda ꯅꯣꯏꯅ ꯉꯝꯕ ꯉꯝꯗꯕ ꯑꯩ ꯃꯤꯁ ꯊꯣꯛꯄ ꯊꯣꯛꯇꯕ ꯗꯥꯔꯨꯕꯤꯟꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯤꯗꯩꯁꯤꯗ ꯆꯥꯎꯕ ꯆꯥꯎꯗꯕ ꯀꯩꯝ ꯂꯩꯇꯦ ꯌꯥꯝꯅ ꯁꯤꯗꯤ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯃꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯂꯩꯇꯕ ꯑꯗꯨꯒꯤ ꯀꯃꯦꯟꯗꯣ ꯅꯆꯟꯒꯨꯝꯕꯅꯦ ꯈꯜꯂ ꯀꯥꯟꯗ ꯊꯤꯅ ꯉꯥꯡꯉꯣꯕꯀꯣ ꯅꯪ ꯀꯩꯒꯤꯅꯣ ꯁꯤꯒꯨꯝꯕ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯏꯕꯦꯝꯃ ꯅꯣꯏ ꯚꯥꯞ ꯇꯥꯗꯕ꯭ꯔꯥ ꯁꯤ ꯊꯣꯛꯑꯦ ꯑꯗꯨ ꯉꯥꯡꯉꯣ ꯏꯀꯥꯏꯔꯒ ꯇꯥꯒꯦ ꯀꯣꯜ ꯍꯦꯛ ꯇꯧꯔꯛꯑꯒ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯉꯥꯡꯕꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯑꯩ ꯔꯦꯁꯄꯦꯛ ꯇꯧꯔꯝ ꯇꯥꯔꯒꯁꯨ ꯑꯩ ꯁꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯗꯥꯔꯨꯕꯤꯟ ꯔꯦꯁꯄꯦꯛꯇꯤ ꯇꯧꯔꯔꯣꯏꯕꯀꯣ ꯁꯤ ꯔꯦꯁꯄꯦꯛ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩ ꯍꯥꯠꯀꯦꯔꯥ ꯇꯨꯠꯀꯦꯔꯥ ꯁꯤꯗꯤ ꯑꯩ ꯀꯩ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩ ꯊꯣꯛꯂꯛꯇꯣꯏꯅꯣ ꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯗꯤ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯇꯥꯔꯦ ꯗꯥꯔꯨꯕꯤꯟꯅ ꯑꯗꯨ ꯑꯗꯥ ꯁꯦꯌꯔ ꯇꯧꯔꯛꯄ ꯉꯝꯕꯗꯣ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯤꯗꯩꯁꯤꯗ ꯅꯪ ꯀꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯔꯤꯅꯣ ꯑꯗꯨ ꯇꯧꯔꯤꯅꯣ ꯑꯗꯥ ꯇꯧꯔꯤꯅꯣ ꯀꯩꯝ ꯂꯩꯇꯦ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯨ ꯍꯥꯏꯕꯤꯔꯛꯑꯅꯣ ꯁꯤ ꯊꯣꯛꯏꯁꯦ ꯃꯤ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯅꯕꯅꯤꯅꯀꯣ ꯑꯩꯁꯨ ꯀꯥ ꯍꯦꯟꯕ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯕ ꯅꯠꯇꯦꯕ ꯁꯤꯅꯦ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯤꯗ ꯂꯣꯏꯔꯦ